Center asida tambireba mahirosingi mafamda question amadi answer yauraba printed study material su pizagani sahi tara manga amadi masigi mathakta takpi tambibagi lamsida experience lerabo oza singna takpi tambiri coaching center asida nupa amadi nupigi tongan ba boarding da lainana bagi khotong sabasu pizari BPL card paibiraba family singi mahiro singi damak 40% gi discount su pizari masitanatana mamangi sahi singda class 10 amadi 12 exam thabikraba adubu pass tawbang amhaudraba mahiro singi damak 50% concession pizari satok sasin tawba matamda khudong sadaba mahiro singi damaksu thindok thinjin tawnana bagi khudong sabasu thamjari akupa marogi damak contact tawbirau 6909 683 natragana 7085 645-934 Kanganjariba Director Kanglai Boarding Cum Coaching Center Wangjing SK Laikai Thauba Manipur Nursing Institute MNI Dentha Hariba mafam asida GNM course taming chanbining basing 10+2 pass taruba satri singi akang naba sit kharagi damakta form thajari Institute asi Manipur Nursing Council MNC amadi India Nursing Council INC animakta register taruba institute ni sahi kudinga afava satri haibadi top 10 gi manung chanba satri kaya puthok iba institute ni akupa marol gi damakta 700554145 loinana 9366-266-898 Haribana Baste Call Tobiduna Akopa Marol Kangview Kanganjariba M. Biraj Singh Secretary Manipur Nursing Institute MNI Dentha Break imadungda amuka na taramnog jari mayambu Hauzik tharongi makha tarakpada Thamjari awa nungai PUNSHIDA EIKHOI Thauramasida sizinajariba mobile number ningsingjagi 7630944377 Amuktanga naningsingjari 7630944377 Hariba numbers da call tawbiraktana adongi apamba ishay khanbiyu haina Diamond Radio gi maikai-dagi ningsingjari Masigi ahan caller lokachage. Hello. Hello. Good morning. Madam. Isagi ming lefam haibiu. I Thawal Wang Mutaba College Mayadagi Mainam Tabadi Sobe. Isagi radio set tagi kitang laptop pirau. Our laptop. Thauram masta saruya birakpa isagi karamba pambai shai khan bigadori haibiu. Madam Sakangaba Pilangi Pusparani Ramesh and Dagana Sapai do Tajage. Yamna fazaba isai ni kari thada la oge haina se obe isai soidana khudol tamjage ado hojik se isa se kari kari hona birami bano IGP sum thajaram bani adaida nahangai sum phangphanginga sidi phangbre yengena try tajaba phangbane ado ngasi gi di chak ising unabi khrabo taxi thongri madam ado di saksi yamna thengi ko aina khatheng jage na phi nga sum tharamba adudi phi sana sana isana pamna khanbirakli bai sai se mu mayam puna tamina siko khudol tamjage sakhangdaba film sidagi Pusparani amadi Ramesh Chandra apunbagi khonchel da sakli bai sai Biramangol mekolagi mayekta nongmai them ibom chana sairangli bai sai khudol tamjari tamina sei
करी थाद लाओगे मेरा थाद लाक्सिरा करी थाद लाओगे मेरा थाद लाक्सिरा भाइरेन थाद लाउरा बोर बाटो नाइजरी ingil thashu am jadi langbal thashu patmedi kundu leiranga shapaka ningol pupingan kudaje करी थाद लाओगे मेरा थाद लाक्सिरा कालिन मैसा लांद्रिङै इङा नोंजु नंद्रिङै नाइजरमगे लाइरा संग काउबिगनु पामुबी नंबु आइदुना नोंगौ बिसेग्लागुम अैगी इतौना नोंगिन सेग्ला ओइरनी सिंना परै थादोक्लोने सिंना वाखल थादोक्लोने ऐना लेप्रिए ingil thashu am jadi langbal thashu patmedi Shajibugi noma panba nini panba hiyangai ipam lamdam nung shiba yang halbiu panguba hairang athoiba panthau inkhol lei hau lei re do pokri ma pal shat pido ujarake aunangi ujarake nushilangi letla binu ko करी थाद लाओगे मेरा थाद लाक्सिरा ingil thashu am jadi langbal thashu patmedi भाइरेन थाद लाउरा बोर बाटो नाइजरी kundu leiranga shapaka ningol pupingan kudaje Hello. Good morning, madam.
Good morning. Isagi ming leifam haibiu. Madam, I ban sabal kai di okram sa thoi. Taram nokjari. Thauram masida isagi karamba pambai sei khanbi gadori. Madam, I sai em ta daning ba. Haibiu karamba sei no. Walking gi len koi gi kano abin ga sitra ga sa photo. Adu sai du ta daning ni. Angauba leijina tawbai sei se ko. Yamna fajabai sei ni soidana khudol tamjage. Ado hojise isa se kari kari honabiri. Ai madam ai gari thauri madam. Adudi ngasigidi chak ising unabikrabo. Si sa sing unadri madam. Adudi Ayu ha ma ko la ne. Si ha ma pai je. Min nga ji keno do. Thagachari ahanba kolarama ngasi thengnajaba nungaije adudi adomna pamna khanbirakli bai sei se khudol tamjage taminasi. Wakjingi len film sidagi Arbin amani chitra apunbagi khonjalda ekendra tenshubagi mayekta Tony ahipamna sairangli bai sei khudol tamjari adongi damak taminasi. Angauba leichilna fijang khanba loi biching sangna tum paglebli angauba leichilna fijang khanba loi biching sangna tum paglebli aikhoi anigi itaubu aikhoi anigi itaubu Asang bahanaw na Cheray thon ba Tam na sandok ba Lamhaw na family Ay kuya nigi wari butari Ay kuya nigi wari butari Koraugi mangalna nong thangum yeibada nungsibi mai thongna kayada fajariba Koraugi mangalna nong thangum yeibada nungsibi mai thongna kayada fajariba loisin khidra pamujai numol hanba mikupse loisin khidra pamujai numol hanba mikupse Ay kuya nigi wari butari Ay kuya nigi wari butari
Hello. Good morning. madam. Good morning. Isagi ming leifam amungtang haibiyu. Lengal sagal lekai goton. Karamba isay khanbigani. Madam nang tani heli len bi thongna ga nana pukere gan sakwa. No ki dara aibu mahosagum sai go ta ga. Hoi, yamna fazaba isay niko. Mate masungang thokpire. Swedana khudol tamjage ado isay se kana kana tamina ningba marumapang singi ming happy gadabra haibiyu. Madam ampai ga hapse rakke. Dhananjoy, Keso, Tonsana, Manglendi, Lugagi Loinati, Diamond Listener, Singapore, Tazaraki. Hoi adudi adom na pam na khanbiragli baisai se kudol tamjarake nang tana heli film sidagi Ranbir Thongna amadi Mina Paukrel apunbagi khonjel da sakli baisai ni Narendra Ningo bangi mayekta oken amaktam na sarangli baisai kudol tamjari taminasi. Nokhidara aibu mahausagum awabashe lotuna thamoida Puningsi nungsirapagum tawi. Rosni, ay naman namin namluri haiba. Ay siya na yaya. Wakalan kay kaluri. Ado, thamoy siya kung walay diri. Ay thamoy siya. Kanana sa kudang dyan ng gamuli. Thamoy madi, thaway mapudi. Nang Nokhidara aibu mahosagum. Nokhidara aibu mahosagum. Awaba se notuna thamoida wadaba saduna mimanda. Laikhidara mangal bhumi noki Laikhidara artha punsigi Nokhidara aibu mahausagum Ekai jaili thokpa kanada Minam vira punsigi wari Ikajeli thokpa kanada Minambira punshigi wari se Khongthangni lana thamluba Jatkani karamna handuna Tamluni aina kanara Nokhidara aibu mahosagum
बसेलो तुना मोइरा वद बसदुना लैखिदर ममल भूमिनो की लैखिदर पुंशिगी नुखिदरा अइबो mahausagun Hello. Hello. Good morning. Good morning. Isagi ming leifam haibiu. Laimna dagi ma'am. Isagi ming kari kauge. Tating daw eh. Awa nungai punsida thoram na sida saru yabirakpa. Isagi karamba pamba isai khanbigadawri. Imana thiramgi abi do khan. Isai se kana kana taminagani haibiu. Akhoi mama mama thawat auga akhoi akhoi no tabba tawlo auga akhoi thawat jaga akhoi taga Hoi ado hauzik se class kya karige. Hello. Hello. Hauzik se isa se class kya karige angang sumali ko sum. Phone se kanana tagbiri no. Phone se kanana otpiri no. Ay na. Yam haikre ko dadi adona khanbirei baisai se khudol tamjage tamina se yumlai ma film sidagi Arvin amade chitra gi khonjel da sakli baisai ne biskup da laishong gi mayekta ranbir honana sarang li baisai khudol tamjari tamina se
सानु खोनंगी चनबी आईगी Iyada sachabi lairang iyadi khoi mu mabu kibana Lotu na lay jaba khenjong khada Lotu na lay jaba Iyada sachabi lairang iyadi khoi mu mabu kibana Lotu na lay jaba khenjong khada Lotu na lay jaba Hello. Hello. Good morning. Siyempre, Isagi ming nay famamungtang hana khangjage. ay phone to kire ke thangdagi gobin khara commission batajage. Karambay shay no haibiyo. Lalambung imogi kumana mala pasira kudur siring tabrak ledi tawdo tajage. Yamna fazabay shay ni swadana kudol tamjage ado isay se kana kana tahan janing ba marumapang singi ming happy gadabra haibiyo. Isay tabil basi koi diamond radio tabil basi adoga koi diamond radio tabil basi kapun tabil jadi adoga diamond radio staff sing basi onu basi ye papaujer kire Thagachari adudi adonu pamna khanbiragli baisai se kudol tamjage ko lalabung imogi khonjel da sakli baisai ni Joda Chandra sana samgi mayekta kumon ama lakpasida haina seori baisai kudol tamjari taminasi. Kudol sidang tanglake
ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯄꯥꯝꯖꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯔꯣ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯄꯥꯝꯖꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯔꯣ ꯑꯁꯤꯃꯇꯪ ꯄꯜꯂꯛꯀꯦꯀꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯨꯃꯣꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯈꯨꯗꯣꯜꯁꯤꯗꯪ ꯇꯝꯂꯛꯀꯦ ꯈꯨꯗꯣꯜꯁꯤꯗꯪ ꯇꯝꯂꯛꯀꯦ पुंशी लाइमन्नी हाइरक्लरोय नुंगाइना हिंगली हाइरगे आई पुंशी लाइमन्नी हाइरक्लरोय नुंगाइना हिंगली हाइरगे आई मतुंगा अमुपुना बदा नंगसु मोमो Kumon amalak pasira Kudor sidang tanglake Ayraklaro Onglaro Kalluravani matam puina Kumon amalak pasira Kudol sidang tanglake Kudol sidang tanglake Kudol sidang Tam khabi nangi dama tam Thauramasi ga roiba caller lokachage. Hello. Hello, good morning, madam. Good morning. Isagi ming leifam amuktang khangjage haibiyo. Madam, ayo angoi mama ya phapho mai la ka la thona ba sanjani madam. Taram nokchari awa nungai punsida aikhoi thauramasi da isagi karamba pambai sei khanbigadorino. Madam, ko ji khujom na boy na sakpa dana bi na le na sairang ba. Sandra mukhi na kada de lo won to do. Madam ma ta jage. Hoi yamna fajaba isai ni soidana khudol tamjage ado isai se tahanjaningba marubapang singi ming happy gadaba leredi haibiyo. Madam, kita apsa ya ko la phawum de ji mama ma ji loina bi ya ji sorry. Adu ba koi ki pakthoi pa for the exam adu thanom la sing adu ba koi ki Mahinda Wangkemsa adu akoi gi sidigi inang ke so adu Thiam Rama adu ai bangji adu akoi gi ai rido diamond tami ni ba punna ba akoi gi ya thamang mo tije boloi ni na I pam de lai sting de le ba punna mak tami ni sage thagachari adudi isai se mate matang ngthok biram ba yabagi khudong chaba ga leibigadra haibiyo. Hoi madam hai ji de mate na dan thok jare Chandramukhi Nakadai laurubano Nangi laina singi masu sisi Kana khanganda losarafa Mera makha thajan biro hai Hoi thagachari adomna pamna khanbirak libaisai khudol tamjage nawbogi khunjelda danabir nawremna sareng libaisai khudol tamjari taminasi. Chandramukhi 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 kadaidagi laurubano Nangi laina singi
मचूशिबू चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबू काना खंगहंदा लोचरकपा आईगी थमोइदा संख्रबा मचू करमना नंगी लैना सिंद चुरम लीवा चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबू तामना ख्रबी चानबी मागा अरोइबा उनाखिबा नुमिता लिलखिबा मागी फुरी मचू तामना ख्रबी चानबी मागा अरोइबा उनाखिबा नुमिता लिलखिबा मागी फुरीत मचू थमोय सिंथुंगना सांगलंबा मचू थमोय सिंथुंगना सांगलंबा मचू करमना नंगी लैना सिंद चुरम लीवा मागी वारी निंगसिंगनावा नंगना इमांगसिदा सातपरा निंगमदा मैचाक हेलहनावा मागी वारी निंगसिंगनावा नंगना इमांगसिदा सातपरा निंगमदा मैचाक हेलहनाबा अहिंगदा सिंथाबा मागी पिरांगला अहिंगदा सिंथाबा मागी पिरांगला पकलीबा नंगी लैना सिंगदा आयु खुदिंग चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबू ngasigo na de tahanjari baisay asiga loinana awa nungai punsida eikhoi thorom matang asida loishinjari pumnamakpo amuka na sonia mutumna khurumjari